Ukraine da long range missile sing Piba West da Vladimir Putin na Amukka Hanna warning Toukhre. Karigumba nongsup laibak sing na Ukraine da long range missile sing Piba day Moscow na ano ba target sing da strike Toukhre hay na. Ngarang nong maising numita Russia gi President Vladimir Putin na warning Toukhre masung kipta ano ba kulay sing pisiliba do conflict ase matam sangthana na bagi pandam ni hay kre. Karigumba kipta long range missile sing Piba day Aikoi na laupam thokpa warep sing lauragani amasung aikoi na mamangda thakidriba target sing da strike tawna ba aikoi gi khulai sing sisinaragani haina Putin gi wafam palladuna Russian news agency sing na haike Russia One television da nongmaijing gi athengbada broadcast tawgadaba interview amadagi lauthorokpa saruk sing da Putin na Moscow na paukhum pigedaba missile sing adugi chapchaba range natraga thagadoriba target sing adu chapchana phongdokhidai Adubu mahaki wangang sing adu United States na Ukraine da himas multiple launch rocket system piragani lauktoki bagi numit kharani gi tungdane maraksi da Russia gi defense ministry na Ukraine gi ally sing na donate tawrakiba tank sing amasung atai khusu khulai sing thugaiduna mang takhan khre haina phongdokhre ngarang nong maijing gi angan ba Ukraine gi konung adu da sayol amagi mamangda ingna lairamba adu missile mayam gi attack adu na manghan khre Russia gi missile attack sing aduna nongpok Europe ki laibak sing na pirakiba T-72 tank sing amasung car repairing business building sing da thamba tai armor vehicle sing thugai khre hai ke Caspian Sea fawbuge arapadage Russian strategic bomber sing na ngarang nong maijing gi angan bada kipta missile sing kapla khre amasung konung asigi nongpok thangba district anida pokhai bagi thokdok sing Toukhre hai na Ukraine gi air force amasung city adugi mayor aduna phongdokre Kha thangba Mykolaiv region da achauba nuclear power plant amagi mathakta Russia gi missile ama yamna nemna paiki amasung kiptamna kablakpa mali haina state run nuclear power operator inergoktam na telegram da haike west na pirak khulai sing na Russia gi tank sing thuai khibane Russia gi military tank sing Ukraine gi marup mapang oiriba west country gi laibak sing na pirakpa bomb sing na pokhai handuna mangan takhan khibani haina Russia gi defense minister na phongdorokle Russia gi armor sing na missile strike chathabada Ukraine gi capital kip yauna mapam adu gi city ayambada chayol manga hena thong londuna laina khravane haujik phawbada Ukraine gi maike dege Russia gi strike sing adu ge matangda wafam ama phawba phongdorokpa leitre telegram app amagi khuthangda tharakpa post amada Russian ministry na phongdorokpada haujik high precision oiba long range air launched missile sing sisinaba haukhre maduna maram oiduna kipki akoibada laiba mafam sing ase Eastern European countries sing na pirakpa T-72 tank sing amade atopa armor vehicle sing mangan takhan khre loina na kipki akoibada laiba building amade car repair center sing mang takhan khre haina su phongdorok le aroibada tabiri bapum namakpu thagat chari